Trinamool Panchayat member Thangna Yanduna Hatkhre, West Bengal ke Hugli district ke Fatapur da masak khangda MIYOI singna Trinamool Congress ke lusingba ama Thangna Yanduna Hatkhre haina ngasi police na phongdorakre yumsa kaisa numidang wairamda Kanaipur auto resource stand manakta MIYOI kharana maya thoba khulaina mangonda Yanduna thodo asi thokibani haina senior officer amana phongdoke Trinamool Congress ke lusingba adu Kolkata ke SSKM hospital pukhe ke amasung mahak mafam adu da sire haina loktoke Trinamool Congress ke Panchayat member Pintu Chakraborty yumsa kaisagi numidang waramda mayumda halakpada Kanaipurda sakhangdaba MIYOI singna Thangna Yanduna Hatkhre investigation ama chathari haina police na haike attacker sing aduna mangonda kayara khana Thangna Yanki amasung mafam adu THADOK sen ki haina hoba MIYOI singna haike mafam adugi MIYOI singna mahakpu anakpa hospital amada pukhatke amasung mahakpu HENNA faba laing gidamak Kolkata da refer tauke hospital da lakeba state transport minister Snehasi Chakraborty na mahak maga muna like taminarakpa maga naknaba MIYOI amani phongdoke mihat asi kari maromgino haibadu ahak haibangamde adubo mara leibasing adu thunamak police na fagane haina ahak na asa tawi haina magna phongdoke marak asida opposition luchingba de attack adugi marumda leiriba maram adudi Trinamool Congress ke manungda mokoi masel khatnaba ama oigani haire MIYOI taruk sikhiba amasung cham hena sokiba MALEGAON blast case adu CHAHI 13 ki matungda accused punamak THADOK LOISINKHRE Maharashtra ki MALEGAON da MIYOI taruk sikhiba amasung MIYOI cham hena sokiba yamna sathina pokhai khiba amagi CHAHI 13 ki matungda 2008 ki MALEGAON blast case adu ngasi loisinkhre hanagi BJP ki member of parliament Pragya Singh Thakur amasung lieutenant colonel Prasad Purohit yauna case adugi accused taret adu loinamuk mara laiti hana lokthokre Special National Investigation Agency Court Mumbai ki AK Lohortina while adu loktoke MALEGAON blast ki case adugi waride September 18 2008 MALEGAON ki Biku Chok manakta motorcycle amada hapa low intensity bomb ama fokhaiduna kanglu maselgo eba kanglu ki sathiba thudo aduda mipaiba amasung charangnaba fohonke madu Ramzan tha manung amasung Navratri festival hek mangoina October 2008 ta case adu Maharashtra anti-terrorism squad na thigatpa hoke amasung Hindu terror haiba wathok oiba political di wahi ama ngangna handuna Hindu right wing group singa mari leinaba MIYOI sing faki anti-terrorism squad ATS na hanagi BJP Pragya Singh Thakur faki blast aduda mahaki motorcycle sijina ki haina maral siki investigator singna mahak thodo adugi thorang tobada kanna yauki amasung MIYOI sing aduda gari adu pikhibani haiki accused adugi manungda ama oiriba lieutenant colonel Purohitu maru eba idolic amasung validator ama oibagi marasiruduna faki Purohitna Abhinat Bharat Kobalup adu mahakka loina bagi kuthangda meeting sing shin ke MIYOI sing recruit tauki amasung blast adu sijina keba RDX phangki haina maral siki January 2009 da ATS na ahanra charge thangatki April 2011 da case adu NIA da transfer tauki amasung amuk hana register tauki amasung makha taba investigation chathaki 2016 da NIA na charge kamarom thangatki supplementary charge thangatki MCOCA gi makha da siriba maral sing loktoki adubo Unlawful Activity Prevention Act 1967 UAPA gi Bharatiya Naik Sahitya amasung Arms Act ki makha da maru eba terror charging sin adudi Pragya Singh Thakur amasung Lieutenant Colonel Purohit kumba maru eba accusing gi mathakta adumak thamke prosecute toba yaba evidence wali hairaduna ATS na hana mayung panba MIYOI kamarom su NIA na THADOK 2018 da while chathabagi lambi piraduna official oiba maral siki case asigi mari lina maral sikhiba makhoi taret adudi Bhopal dagi BJP gi MLA Pragya Singh Thakur matam aduda military intelligence da thabak toba lieutenant colonel Prasad Singkan Purohit major retired Ramesh Upadhyay Ajay Rahikar Sudhakar Jivedi Sudhakar Satubedi Samir Kulkarnini 2018 dagina 2022 fawda while adu chatharkhibuda court na prosecution witness sahunga kunga humdoi amasung defense witness nifan examine toki sorakna witness nifudi proceeding adu chatharkhibuda hostile oirki while adugi matangda exhibit lising taraga chanipan hena thangatkhiba adu yauna evidence ki chawraba volume ama thangatki investigation adu chatharkhibuda pot chamri hena seize toki April 2025 ta CHAHI 13 henbagi matung prosecution amasung defense ki marakta final argument sing loisan ki legal ki warol sing amasung documentary evidence ka loina prosecution na lamai lising amaga chohum henbagi marik chumba iba argument sing thangatki judgment adu April 18 da reserve tawduna thamke hairi US na sada kunga manga ki tarif thanglakpana India da ACHOUBA CHEITHENG PIGADOURI
India-dagi leiba pochai khudimokta US ki President Donald Trump na chada kungamanga ki changda tariff laurgani haina lauthokiba maramna India da achouba chaitheng ama PIGADOURI Russia ga lono itiki thabak thorom sing makha tana tawi haibagidamak US President na akhanaba khongtang asi lokkalakpani haire August amadagi chatnaba haugodoriba thorang asigi matangda India na mapa leibak singda yonma polam khudimokta chada kungamanga ki changda tariff laurgani India na America ge polam singda Tariff ke sempam sauna logo maramna US na India gi kaithel da tongan ma polam sing export tawboda khudong sa da mayokna le haina marar siduna akhanaba thorang asi lokkolakpani matam kya gi mamang da gi India amasung US na tongan ma polam sing leiba yonbagi thabak thorang lokhotuna lake kumja 2024 da India na hidak langtak sabra changba biological product dollar billion 8.1 lob US da yorke telecom gi polam billion 6.5 atang mamakal gi nung dollar billion 5.3 dollar billion 3.2 gi sana dollar billion 2.8 long gi firol amasung dollar billion 2.7 long gi iron amasung steel gi polam sing US da yon ke amorom da Indiana dollar billion 4.5 gi crude oil dollar billion 3.6 gi petroleum product dollar billion 3.4 gi coal dollar billion 2.6 ki diamond dollar billion 1.4 ki electronic machinery dollar billion 1.3 ki aircraft amadi spacecraft ki partner singba US tagi leke US na hojik sada kunmanga ki sangda tarif laurgani haina lauthoroklabani na India da tongan folam sing mamal hengalakpa yabagi film da leire haina report amana phongdorokle khwaidagi chauna mamal hengalakpa yai haina partneri ba polam sing di firol leather amadi non leather gi khongop sing atang makhal gi nung amasung jewelry item carpet amasung handicraft ki polam sing ni haina report amana phongdorokle Indiana Russia dagi crude oil amadi military gi polam sing laikhibagi damak US na serak pibo oina India da sada kungamanga gi sangna tarif launaba thorang lokkolakpani haire khwaidagi ina khunba tara gi manungda mapandi American singni Malemgi manungda khwaidagi ina khunba billionaire tara gi manungda mapandi American singni makhoi gi manungda yauriba amata ngairaba atopa myoi adu Europe ke luxury empire fire Bernard Arnault ni khwaidagi ina khunba myoi sing aduna technology amasung e-commerce tagi hauraga luxury goods amasung investment fawbagi industry fire khwaidagi makok thongba ina khunba billionaire tara aduna yamlaba maran matum paiba khaktana tana makhoi gi innovative ideas sing amasung strategic venture sing aduna global economy da masak adu lepli Forbes ki matu ina billionaire tara asigi manungda mapandi wealth creation da US na ayamba paiba adu utuna American singni aduga Bernard Arnault na Euro ke luxury empire gi mo chele Elon Musk ki space ambition sing de ke Jeff Bezos ki e-commerce revolution amasung Warren Buffett ki legendary investing style ga loina na makhoi gi maran matum sagalakibagi wari sing adu vision amasung education gi singthaningai oirba khudam singni malengi khwaidigi makok thongba billionaire adu kana no yengsi number 1 Elon Musk dollar billion 408.5 automotive space AI USA ani subada Larry Ellison dollar billion 296 software USA Jeff Bezos dollar billion 243.6 e-commerce space USA Mark Zuckerberg dollar billion 241.6 social media AI USA Larry Page dollar billion 160.8 internet search USA Sergey Brin dollar billion 153.5 internet search USA Jensen Huang dollar billion 152.7 semiconductor AI USA Bernard Arnault dollar billion 147.9 luxury goods France Step Ballmer dollar billion 144 software sport USA amasung tara subada Warren Buffett dollar billion 142.1 investment USA ni